Akisbani Imphal Nolini Devi na pau pajari ahanbada maruiba pau Jiribam jila ki ningsing khulda haksel gi mela pangthoktuna makhal makha kaya gi anabasing layengkre health card sakre Digital arrest case da senaba mioi mari Central Bureau of Investigation of Fari amisung Haryana da lamleiba ki wathokda Enforcement Directorate na Congress ki makok thongbu luchingbi Priyanka Gandhi Bhadra gi mapuroiba Robert Bhadrabu machil hangli Jiribam jila ki ningsing khulda leba Community Health Center dangasi haksel ki mela ama pangthokre haksel ki mela adu District Health Society Jiribam ne sinbani haksel ki mela adu da hypertension diabetes TB malaria yauna makhal kaya gi anabasing layengki mirun bi amadi angang singda su hidak kapthoki haksel ki mela asiki matang da District Immunization Officer Dr. Sudip Tadde hai Ayushman Bharat Health mela asika mari lenena haksel ki card chemba amadi ABPM AYJ ki card phangba yarbasingi card chem sabagi thabak chu chathaki Pamising ka unaba aduda medicine specialist Dr. Hanjabam Justin chu yauki Eko ki Jiribam pamina hai mela aduda saruk yaba laki basingna asigumba mela sing khara toina Jiribam da pangthokpa amadi miyam da mangjongna na I pau khanganba pami haina pungdokna raki Digital arrest case da senaba mioi mari Central Bureau of Investigation CBI na fare Maharashtra Uttar Pradesh West Bengal amasung Rajasthan yauna rajamari ki tongan mafam tarani thoida paksana thi humlaba matungda mioi sing adu phakibani Operation Chakra 5 ki saruk ama oina thi humbagi thabak adu chathakibani Warulamada CBI na hai tongan pa law enforcement agencies singki mi saduna cyber criminal singna tha ihena digital oina phajinduna thambagi matangda Rajasthan ki Junjunogi cyber police station da register tawrakiba case adu agency asina paisile Sasina bami sing aduna phajinduna thambiba mi adudagi punna lupa koti 8 lakh computare thenbagi senpham namduna nipuni thoirak lauthoki Tijin batu da bank account, debit card, checkbook amasung digital device sing yauna maru iba se sang amasung pochai kaya madum pagatle hairi. Haryana te lamleibada narol da sel thaidoki bagi matang da tijin baga mari lenana Enforcement Directorate na Congress ki makok thongpalu singbi Priyanka Gandhi Bhadra ki mapuroiba Robert Bhadrabu machil hangli. Kesasi Sri Badagi Company na Gurugram da lamleiba kamari leina bani madugi mamangda ngasi ayu Sri Bhadra agency asigi Delhi da leiba office da lakhi amaramda lupa koti lisingni phunipan chenaba MSPSCL da sel thadabasingbu namthak tawkibaki case kamari lenana Enforcement Directorate na ngasi mafam 15 henbada thihumbagi thabak chathari mafam sing adugi manungda Rajasthan gi hanagi mantri Pratap Singh Khasaria wasgi mayum yauri Paukran High Company aduki amasung maduga mari leinaba ategi lentum hain kaina naronda yonthok tambagi tamak laikhidraba Nirman Singh Bhangu ga mari leinaba myo singi mathakta FIR amasu register tawde Himachal Pradesh sing ki bagi humputara nipan suba kuma numit ngasi pangthokli ingkumjal ising machama pani phunipan gi April 15 da apikpa amasung khare chawba ningthaupan baleba kuntra punsilaga raija si sem ki bani Matam tutaki hona April 15 asi sahi khuningi Himachal numit haina pangthoktuna lakli numit asida Pradhan Mantri Narendra Modi na raija siki miyamda yaipa paujel pidi social media da thagatpa warol amada Sri Modi na hai raija si masigi ningthi jaraba nat chanabi amasung masigi subanom bakkanba matik mathongna leiba misingi dama toidok na khangnei Jammu Kashmir da ngarang ahing punsilagi khunggang amada terrorist singa security force ka nomai kapna khre Akasbani paumin hai terrorist sing leire haiba pau phangbadagi ngarang ahing security force na thiumbagi thabak satharubada punsilagi Surankot subdivision gi Lasalak kunda nomai kapna bagi thodu odu thoki bani mafam atuda ahen balan mi thajinduna terrorist sing adu nan thokidana ba makhata na thiumbagi thabak sathari Nomai kapna batuda lanmi ki myo yamasoki asupado hospital da laikanari Arubida madu iba pau amukhana Jiribam jila ki ningsing khulda haksel ki mela pangthoktuna makhal makha kaya gi anabasing layengkre health card sakre Digital arrest case da senaba mioi mari Central Bureau of Investigation of Fare amasung Haryana da lamleiba ki wathokda Enforcement Directorate na Congress ki makok thongpalu singbi Priyanka Gandhi Bhadra ki mapuroiba Robert Bhadrabu machil hangli pauloi jare